ꯑꯋꯥꯒꯤ ꯃꯊꯛꯇ ꯑꯐꯣꯡꯕ ꯂꯥꯟ ꯇꯧꯕꯗꯤ ꯈꯔ ꯉꯟꯕꯅꯤ ꯑꯗꯨꯗꯤ ꯃꯥꯃ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥꯁꯤꯡ ꯆꯤꯡꯕꯔꯣꯏ ꯇꯨꯝꯕꯔꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯕ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯇꯦꯡꯒꯣꯜ ꯂꯤꯡꯅꯕ ꯍꯣꯠꯅꯁꯤ ꯃꯥꯃ ꯃꯆꯥ ꯏꯕꯨ ꯑꯋꯥꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯁꯦ ꯑꯅꯤꯅꯤ ꯑꯃꯅ ꯃꯣꯔꯦꯗꯒꯤ ꯈꯨꯗꯦꯡ ꯊꯥꯕ ꯇꯦꯡꯅꯧꯄꯜ ꯄꯂꯦꯟ ꯎꯅꯥꯄꯜ ꯑꯗꯨꯗꯒꯤ ꯀꯛꯆꯤꯡ ꯑꯗꯨꯒ ꯑꯃꯅ ꯃꯪꯁꯥ ꯀꯝꯕꯥꯡ ꯁꯤꯇꯥ ꯃꯆꯤ ꯐꯥꯎꯔꯒ ꯍꯩꯔꯣꯛ ꯇꯥꯔꯛꯄ ꯑꯁꯤꯅꯤ ꯑꯗꯨꯅ ꯑꯋꯥꯅ ꯊꯣꯛꯂꯛꯐꯝ ꯑꯣꯏꯔꯤꯕ ꯊꯣꯡ ꯑꯅꯤꯁꯤꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯁꯥꯐꯒꯗꯕ ꯃꯐꯝ ꯌꯦꯡꯂꯒ ꯇꯦꯡꯒꯣꯜ ꯂꯤꯡꯕꯅ ꯆꯨꯝꯒꯅꯤ ꯑꯗꯨꯗꯤ ꯃꯥꯃ ꯑꯩꯈꯣꯏꯒꯤ ꯇꯦꯡꯒꯣꯜ ꯂꯤꯡꯐꯝꯁꯦ ꯃꯐꯝ ꯑꯍꯨꯝꯗ ꯁꯥꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯃꯥꯃ ꯑꯋꯥꯅ ꯏꯝꯐꯥꯜ ꯂꯝꯕꯤ ꯂꯥꯛꯄ ꯃꯐꯝꯁꯨ ꯑꯣꯏꯔꯤꯕ ꯂꯝꯕꯤꯗꯨꯒꯤ ꯍꯦꯛ ꯊꯠꯐꯝꯁꯨ ꯑꯣꯏꯔꯤꯕ ꯊꯧꯕꯥꯜꯒꯤ ꯇꯣꯝꯖꯤꯡꯒꯤ ꯃꯐꯝꯗꯨꯗ ꯇꯦꯡꯒꯣꯜ ꯂꯤꯡꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯃꯥꯃ ꯌꯥꯝꯅ ꯆꯨꯝꯃꯤ ꯃꯆꯥ ꯏꯕꯨ ꯑꯋꯥꯅ ꯂꯥꯛꯄ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯂꯦꯜ ꯀꯛꯆꯤꯡꯒꯤ ꯂꯝꯕꯤ ꯑꯁꯤꯅꯤ ꯑꯗꯨꯅꯕꯨ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯀꯛꯆꯤꯡꯒꯤ ꯂꯩꯉꯥꯡꯗ ꯁꯥꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯋꯥꯠꯄꯅ ꯑꯍꯥꯟꯕꯗ ꯃꯐꯝ ꯑꯍꯨꯝ ꯉꯝꯗ꯭ꯔꯕꯁꯨ ꯊꯧꯕꯥꯜ ꯇꯣꯝꯆꯤꯡꯗ ꯑꯃꯒ ꯀꯛꯆꯤꯡꯒꯤ ꯃꯌꯥ ꯅꯛꯄꯗ ꯑꯃ ꯑꯅꯤꯁꯤꯗꯤ ꯊꯥꯗꯣꯛꯄ ꯏꯌꯥ ꯌꯥꯗꯦ ꯑꯍꯨꯝ ꯁꯨꯕꯁꯤꯃꯗꯤ ꯀꯣꯟꯅ ꯇꯟꯖꯥ ꯌꯦꯡꯂꯒ ꯍꯌꯦꯡ ꯍꯧꯕꯒꯤ ꯑꯗꯨꯋꯥꯏꯗ ꯑꯃꯒ ꯁꯥꯕ ꯌꯥꯏ ꯀꯛꯆꯤꯡꯗ ꯇꯦꯡꯒꯣꯜ ꯂꯤꯡꯕꯗꯤ ꯀꯛꯆꯤꯡ ꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯃꯍꯥꯛꯄꯨꯁꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯚꯥꯞ ꯇꯥꯃꯤꯟꯅꯕꯅ ꯆꯨꯝꯒꯅꯤ ꯅꯤꯡꯊꯧꯗꯒꯤ ꯇꯦꯡꯒꯣꯜꯒꯤ ꯆꯥꯅ ꯊꯛꯅꯕꯁꯨ ꯍꯥꯏꯈꯤꯁꯤꯅꯤ ꯏꯌꯥꯝꯕ ꯈꯨꯜꯂꯥꯛꯄꯒꯤ ꯋꯥꯁꯦ ꯆꯨꯝꯂꯕꯅꯤ ꯃꯆꯥ ꯏꯕꯨ ꯄꯨꯛ ꯍꯥꯡꯂꯒ ꯇꯦꯡꯒꯣꯜ ꯂꯤꯡꯕ ꯌꯥꯔꯣꯏ ꯀꯛꯆꯤꯡꯒꯤ ꯈꯦꯇ꯭ꯔꯤ ꯇꯨꯜꯁꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯆꯍꯤ ꯃꯈꯥꯅꯤ ꯃꯥꯒꯤ ꯃꯃꯥꯡꯒꯤ ꯌꯦꯡꯈꯣꯝ ꯑꯉꯥꯡ ꯅꯤꯡꯊꯧꯗꯣ ꯑꯩꯒ ꯏꯇꯥꯎ ꯁꯥꯟꯅꯩ ꯃꯈꯣꯏꯁꯨ ꯑꯋꯥꯅ ꯐꯧ ꯆꯦꯡ ꯇꯣꯏꯅ ꯃꯨꯟꯕꯤꯕꯅ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯀꯛꯆꯤꯡ ꯀꯌꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯨꯗ ꯈꯔꯗꯤ ꯂꯥꯟꯖꯦꯡꯅꯈ꯭ꯔꯕꯅꯤ ꯑꯗꯨꯗꯤ ꯏꯄꯥ ꯍꯌꯦꯡꯃꯛ ꯀꯛꯆꯤꯡ ꯆꯠꯄꯁꯤ ꯏꯄꯥ ꯌꯥꯎꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯍꯌꯦꯡꯃꯛ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯀꯩꯅꯣ ꯇꯥꯏꯉꯣ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯐꯧ ꯆꯦꯡꯁꯤꯗ ꯂꯩꯔꯤꯕ ꯈꯔ ꯑꯁꯤꯗꯤ ꯅꯨꯃꯤꯠ 5-10 ꯑꯁꯤꯗ ꯂꯣꯏꯁꯤꯟꯈ꯭ꯔꯒꯅꯤ ꯑꯗꯨꯅ ꯍꯪꯒꯠꯆꯕ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯒꯅꯤ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯗꯣꯛꯅ ꯋꯥꯕꯤꯔꯨ ꯇꯥꯏꯉꯣ ꯑꯩꯈꯣꯏꯒꯤꯗꯤ ꯀꯛꯆꯤꯡ ꯂꯩꯔꯤꯕ ꯀꯛꯆꯤꯡꯗꯒꯤ ꯈꯣꯝꯂꯨꯔꯒ ꯂꯣꯏ ꯍꯟꯗꯛꯇꯤ ꯀꯛꯆꯤꯡ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯌꯦꯡꯍꯟꯖꯅꯤꯡꯉꯤ ꯇꯥꯏꯉꯣ ꯀꯗꯥꯏꯗ ꯃꯃꯥꯡ ꯆꯍꯤꯗ ꯀꯛꯆꯤꯡꯒꯤ ꯂꯧꯐꯝꯗꯤ ꯂꯥꯟ ꯅꯪꯈꯤꯕꯅ ꯈꯨꯟꯇꯥꯛ ꯂꯥꯟ ꯁꯤꯈ꯭ꯔꯦ ꯂꯧ ꯄꯥꯟꯗ꯭ꯔꯦ ꯑꯗꯨꯅ ꯍꯥꯏꯖꯃꯤ ꯀꯥꯟꯅꯗꯦ ꯀꯩꯔꯨꯡꯕ ꯏꯅꯤꯡꯊꯧ ꯕꯖꯤꯇꯣꯒꯤ ꯌꯥꯊꯪꯅꯤ ꯃꯑꯣꯡ ꯑꯃ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯀꯛꯆꯤꯡ ꯅꯤꯡꯊꯧꯗ ꯄꯥꯎ ꯆꯦꯟꯈꯣ ꯅꯝꯗꯨꯅ ꯆꯦꯡ ꯐꯧ ꯄꯨꯔꯛꯀꯗꯕꯅꯤ ꯐꯒꯅꯤ ꯇꯥꯏꯉꯣ ꯉꯥꯏꯈꯣ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯈꯨꯟꯇꯥꯛ ꯂꯥꯟꯆꯦꯟꯒꯗꯕꯅꯤ ꯀꯩꯊꯦꯜ ꯑꯃꯠꯇ ꯐꯝꯍꯟꯒꯗꯕꯅꯤ ꯐꯧ ꯆꯦꯡ ꯆꯥꯅꯕ ꯄꯨꯝꯅꯃꯛ ꯈꯣꯝꯀꯠꯂꯛꯀꯗꯕꯅꯤ ꯊꯨꯏ 이야!